Hockey Sanaroi Pukhrambam Sushila, Wusu Sanaroi N. Roshibinada President Arjuna Award khutsinnakhre. India gi nupi hockey team bu malem gi leba kaya da pangthokpa championship kaya da mai panghan bada chobo thodang loribi Manipur da hokhibi Sanaroi Pukhrambam Sushila chanu amasung Wusu masana da India bu malem gi leba kaya da saktak pada thodang lodun laklibi Naurem Roshibinada Devi da India gi President Draupadi Murmuna Arjuna Award khutsinnakhre. New Delhi gi Rashtrapati Bhavan da ngasi pangthokiba National Sport and Adventure Award lising ani kunumdoi lanthokpagi thorumda Arjuna Award fanglaba sanaroi kun taruki manungda Manipur da sanaroi ani asi yauri bani chahi asi gi Arjuna Award fanglaba sanaroi singi marakta yauribi lamdam asigi sanaroi Pukhrambam Sushila chanu hockey masana da thoidok hendokku performance utpagi damak award asi pirakkibani Pukhrambam Sushila chanu kumja lising ani kunumdoida China gi Hangzhou da pangthokiba Taramapal Suba Asian Games ta bronze medal funky. Mahakna kumja lising ani kunithoida United Kingdom da pangthokpa kunithoi suba Commonwealth Games ta bronze medal ama amasung kumja lising ani kunithoida Spain gi Valencia da pangthokpa FIS Nation Camp ta gold medal lorki. Arjuna Award fangwada yauribi atopa Manipur gi Wusu sanaroi Naurem Roshibinada Devi kumja lising ani kunumdoida China gi Hangzhou da pangthokiba Taramapal Suba Asian Games ta silver medal. Kumjali singani kunumdoida United States of America gi Texas ta pangthokiba World Wushu Championship ta silver medal amasung kumjali singani kunumdoida Russia gi Moscow ta pangthokiba Moscow Wushu Star Championship ta gold medal funky. Masigi award yanthokpagi thorum aduda leibak asigi sanaroi sing coach sing amasung sanabaga mari leinaba miyo singda makoina sana khonabagi lamda piba thoidok hendokpa khudol sing adubu sakhangduna award asi pibani.